ꯃꯆꯨꯗꯨꯃꯛꯅꯦ ꯇꯥꯔꯤꯁꯦ ꯌꯦꯡꯉꯣ ꯐꯖꯔꯦ ꯑꯣꯀꯦ ꯉꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯉꯥꯅꯨꯅꯦꯀꯣ ꯉꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯤ ꯉꯥꯅꯨ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯁꯤ ꯂꯩꯔꯦ ꯉꯥꯅꯨꯁꯤ ꯂꯩꯔꯦꯀꯣ ꯀꯂꯦꯖꯥ ꯑꯗꯨꯒ ꯑꯁꯤꯅ ꯃꯀꯟ ꯂꯩꯔꯦꯀꯣ ꯃꯁꯥꯁꯦ ꯑꯗꯨꯝ ꯁꯥꯡ ꯁꯥꯡꯅ ꯍꯥꯞꯆꯤꯜꯂꯕꯅꯦ ꯍꯣꯔꯦꯟ ꯆꯥꯕꯗ ꯁꯤꯅ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯆꯥꯕ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯗꯨꯅ ꯁꯥꯡꯅ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯃꯈꯣꯡ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯈꯔ ꯊꯧꯊ꯭ꯔꯥꯒꯤ ꯉꯁꯤꯗꯤ ꯐꯖꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯉꯥꯅꯨ ꯊꯣꯡꯕꯗ ꯆꯪꯒꯗꯕ ꯃꯆꯜꯁꯤꯡꯁꯨ ꯂꯩꯔꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯁꯤꯡ ꯂꯩꯔꯦ ꯆꯅꯝ ꯂꯩꯔꯦ ꯑꯗꯨꯒ ꯇꯦꯖꯄꯇꯥ ꯈꯔ ꯍꯔꯤꯕꯣꯞ ꯈꯔ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯂꯩꯔꯦꯀꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯗꯤ ꯑꯣꯞꯁꯅꯦꯜꯅꯦ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯗꯤ ꯐꯖꯅ ꯇꯧꯔꯁꯦ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯤꯡ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯛꯑꯒꯦ ꯁꯤꯡ ꯈꯔ ꯑꯃ ꯍꯥꯞꯆꯤꯟꯖꯔꯒꯦ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯠꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯆꯅꯝ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯆꯅꯝ ꯈꯔ ꯑꯃ ꯑꯗꯨꯒ ꯍꯔꯤꯕꯣꯞ ꯃꯁꯨꯡ 3-4 ꯑꯃꯒ ꯍꯥꯞꯆꯤꯟꯖꯔꯒꯦ ꯐꯖꯔꯦ ꯃꯅꯝꯗꯤ ꯑꯩꯁꯦ ꯀꯩꯁꯨ ꯀꯩ ꯍꯥꯏꯅꯤ ꯏꯟꯁꯥꯡ ꯊꯣꯡꯕꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯕ ꯅꯠꯇꯦ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯂꯩꯕꯗ ꯄꯥꯝꯖꯕꯒꯤ ꯑꯗꯨꯝ ꯏꯁꯥꯅ ꯊꯣꯡꯉꯒ ꯄꯨꯡꯊꯣꯡꯗ ꯊꯣꯡꯉꯒ ꯄꯨꯡꯆꯥ ꯆꯥꯕꯗꯣ ꯑꯗꯨ ꯄꯥꯝꯕꯒꯤ ꯑꯗꯨꯝ ꯊꯣꯡꯖꯤꯟꯖꯕꯅꯦ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯩꯗꯅ ꯍꯩꯄꯥ ꯀꯩꯁꯤꯡ ꯁꯥꯗꯅ ꯇꯧꯕꯗꯤ ꯅꯠꯆꯗꯦꯀꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯌꯨꯝꯗ ꯐ꯭ꯔꯤꯗ ꯂꯩꯕ ꯃꯇꯝꯗ ꯑꯗꯨꯝ ꯇꯦꯛ ꯇꯦꯛ ꯆꯥꯅꯤꯡꯕ ꯑꯗꯨꯝ ꯉꯥꯏꯍꯥꯛꯀꯤ ꯆꯥꯅꯤꯡꯉꯛꯄ ꯄꯣꯠꯇꯣ ꯑꯗꯨ ꯑꯗꯨꯝ ꯊꯣꯡꯖꯤꯟꯖꯔꯒ ꯏꯁꯥꯅ ꯑꯗꯨꯝ ꯊꯣꯡꯉꯒ ꯍꯥꯎꯕ ꯍꯥꯎꯇꯕ ꯄꯨꯡꯆꯥ ꯆꯥꯁꯤꯟꯖꯕꯅꯦ ꯑꯗꯨꯗꯤ ꯇꯤꯜꯍꯧ ꯆꯅꯝ ꯀꯩꯀꯩꯁꯨ ꯃꯨꯜꯂꯕꯅꯤꯅ ꯃꯁꯂꯥ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯃꯤꯠ ꯃꯁꯂꯥ ꯈꯔ ꯑꯃꯒ ꯃꯁꯂꯥ ꯌꯥꯝꯗꯤ ꯍꯥꯞꯄꯔꯣꯏ ꯆꯝꯅ ꯑꯗꯨꯝ ꯊꯣꯡꯉꯁꯦ ꯉꯁꯤꯗꯤ ꯑꯗꯨꯒ ꯒꯔꯝ ꯃꯁꯂꯥ ꯈꯔ ꯑꯃꯒ ꯑꯗꯨꯒ ꯁꯤꯅ ꯑꯗꯨꯒ ꯃꯆꯜ ꯈꯔ ꯑꯃꯒ ꯍꯥꯞꯆꯤꯟꯖꯔꯒꯦ ꯂꯥꯁ ꯋꯥꯟ ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯔ ꯑꯃꯒ ꯈꯖꯤꯛꯇꯪꯒ ꯑꯗꯨꯒ ꯃꯆꯨ ꯈꯔ ꯑꯃꯒ ꯍꯥꯞꯆꯤꯟꯖꯔꯒꯦ ꯈꯤꯇꯪꯒ ꯑꯣꯀꯦ ꯃꯣꯔꯣꯛ ꯂꯥꯛꯑꯦ ꯃꯣꯔꯣꯛ ꯆꯥꯃꯁ ꯑꯃꯃꯨꯛ ꯑꯃꯒ ꯃꯣꯔꯣꯛ ꯆꯥꯃꯁ ꯑꯃꯒ ꯍꯥꯞꯄꯒꯦ ꯍꯣꯔꯦꯟ ꯎ ꯃꯣꯔꯣꯛ ꯍꯥꯞꯀꯦ ꯇꯧꯕꯅꯦ ꯑꯗꯨꯅ ꯆꯥꯃꯁ ꯑꯃꯈꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯈꯥꯡꯁꯨ ꯁꯥꯔꯦ ꯊꯥꯎ ꯍꯩꯖꯤꯟꯖꯔꯒꯦ ꯊꯥꯎꯁꯤ ꯐꯣꯔꯆꯨꯟ ꯑꯣꯏꯅ ꯇꯧꯔꯦ ꯍꯦꯛꯇ ꯍꯧꯖꯤꯛ ꯃꯇꯝꯗ ꯊꯥꯎꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤꯅ ꯐꯣꯔꯆꯨꯟ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯗꯤ ꯊꯥꯎꯁꯨ ꯁꯥꯔꯕꯅꯤꯅ ꯖꯤꯔꯥ ꯃꯄꯨꯝ ꯈꯔ ꯑꯃꯨꯛ ꯍꯩꯖꯤꯟꯖꯔꯒꯦ ꯑꯗꯨꯒ ꯇꯦꯖꯄꯇꯥ 1-2 ꯑꯃꯒ ꯃꯊꯪꯗꯅ ꯇꯤꯜꯍꯧ ꯂꯥꯛꯁꯤꯟꯖꯔꯒꯦ ꯇꯤꯜꯍꯧꯁꯨ ꯂꯩꯔꯦ ꯇꯤꯜꯍꯧ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯑꯃ ꯍꯩꯖꯤꯟꯖꯔꯒ ꯉꯥꯏꯍꯥꯛꯇꯪ ꯉꯧꯔꯁꯦ ꯇꯤꯜꯍꯧ ꯃꯨꯟꯗꯕ ꯀꯩꯀꯩ ꯃꯁꯂꯥ ꯀꯩꯀꯩ ꯌꯥꯎꯗꯕ ꯂꯣꯏꯅ ꯃꯨꯟꯅꯉꯥꯏꯒꯤ ꯃꯅꯝꯗꯤ ꯐꯖꯔꯦ ꯃꯅꯝꯁꯨ ꯐꯖꯔꯦ ꯃꯆꯨꯁꯨ ꯐꯖꯔꯦ That's all.
ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯍꯥꯞꯍꯧꯗ꯭ꯔꯦ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯟꯖꯔꯒꯦ ꯈꯤꯇꯪꯒ ꯍꯣꯔꯦꯟ ꯆꯝꯃꯒ ꯑꯃꯨꯛ ꯍꯥꯞꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯎ ꯃꯣꯔꯣꯛ ꯍꯅꯨꯕꯤ ꯑꯃ ꯍꯥꯞꯆꯤꯟꯖꯈ꯭ꯔꯒꯦ ꯃꯌꯥꯝ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯥꯗ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛꯀ ꯑꯃ ꯍꯥꯞꯇꯣꯏꯅꯦ ꯐꯖꯔꯦ ꯃꯅꯝꯗꯤ ꯁꯥ ꯃꯔꯣꯏ ꯈꯔ ꯑꯃꯒ ꯍꯥꯞꯆꯤꯟꯖꯔꯒꯦ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯑꯃꯒ ꯂꯥꯁ ꯔꯥꯎꯟ ꯑꯣꯏꯅ ꯑꯗꯨꯒ ꯁꯤ ꯀꯪꯊꯔꯛꯄꯗ ꯑꯗꯨꯝ ꯁꯥ ꯍꯥꯞꯆꯤꯜꯂꯒ ꯊꯣꯡꯗꯣꯛ ꯐꯨꯜꯂꯦꯀꯣ ꯑꯗꯨꯅ ꯁꯥ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯛꯑꯒꯦ ꯒ꯭ꯌꯥꯁꯁꯦ ꯈꯤꯇꯪ ꯂꯩꯊꯒꯦ ꯈꯖꯤꯛꯇ ꯉꯥꯅꯨꯁꯦ ꯉꯁꯤ ꯉꯥꯅꯨꯁꯦ ꯀꯩ ꯉꯥꯅꯨꯗꯣ ꯑꯣꯏꯗꯣꯏꯅꯦ ꯕꯤꯂꯥꯏꯇꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯉꯥꯅꯨꯗꯣ ꯑꯣꯏꯒꯗꯣꯏꯅꯦ ꯉꯁꯤꯁꯦ ꯃꯈꯣꯡ ꯑꯃ ꯃꯆꯥ ꯑꯃ ꯑꯗꯨꯗꯤ ꯑꯣꯠꯁꯤꯟꯖꯔꯒꯦ ꯐꯖꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯉꯥꯛꯇꯪ ꯁꯤ ꯃꯁꯥꯒꯤ ꯃꯍꯤ ꯊꯣꯛꯀꯅꯤ ꯃꯍꯤ ꯊꯣꯛꯄꯗꯣ ꯉꯥꯏꯕ ꯑꯣꯏꯅ ꯃꯈꯨꯝ ꯉꯥꯛꯇꯪ ꯀꯨꯞꯁꯟꯖꯔꯁꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯩ ꯈꯔ ꯀꯪꯁꯤꯟꯈ꯭ꯔꯦ ꯏꯁꯤꯡ ꯈꯔ ꯍꯩꯖꯤꯟꯖꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯃꯨꯜꯂꯣ ꯍꯥꯏꯕ ꯌꯥꯔꯣꯏ ꯉꯁꯤ ꯉꯥꯅꯨꯁꯦ ꯑꯔꯤꯕꯅꯦꯕ ꯑꯣꯀꯦ ꯃꯈꯨꯝ ꯉꯥꯛꯇꯪ ꯈꯨꯝꯖꯤꯟꯖꯔꯒꯦ ꯑꯗꯨꯗꯤ ꯁꯨꯝꯅ ꯇꯧꯗꯅ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯊꯨꯝ ꯅꯝꯃꯦ ꯊꯨꯝꯁꯨ ꯕꯦꯁ ꯑꯣꯏꯔꯦ ꯃꯣꯔꯣꯛ ꯕꯦꯁ ꯑꯣꯏꯔꯦ ꯃꯍꯥꯎꯒꯤ ꯑꯣꯏꯅꯗꯤ ꯄꯨꯔꯥ ꯁꯣꯂꯤꯠ ꯐꯖꯔꯦ ꯃꯍꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨ ꯐꯗꯤꯒꯣꯝ ꯈꯔ ꯆꯥꯏꯁꯤꯟꯖꯔꯒ ꯃꯇꯥꯡ ꯑꯁꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯁꯤꯅꯤ
ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯚ꯭ꯌꯨꯁꯤꯀꯣ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯟꯖꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯅꯦ ꯐꯖꯔꯦ ꯀꯩꯅꯣ ꯑꯩꯅ ꯇꯥꯍꯟꯅꯤꯡꯉꯤꯕ ꯁꯦꯠ ꯀꯩ ꯍꯥꯏꯅꯤ ꯃꯆꯨꯗꯣ ꯌꯥꯝꯅꯁꯨ ꯉꯥꯡꯗꯕ ꯌꯥꯝꯅꯁꯨ ꯃꯨꯗꯕ ꯃꯆꯨꯗꯨꯃꯛꯅꯦ ꯇꯥꯔꯤꯁꯦ ꯌꯦꯡꯉꯣ ꯐꯖꯔꯦ ꯃꯍꯤꯒꯁꯦ ꯐꯖꯔꯦ ꯀꯩꯅꯣ